ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯣꯡꯃꯩꯅ ꯃꯔꯤꯔꯛ ꯀꯥꯞꯇꯨꯅ ꯍꯥꯠꯈꯤꯕ? ꯍꯧꯖꯤꯛꯀꯤ ꯃꯇꯝꯁꯤ ꯇꯥꯍꯩꯗꯕ ꯄꯥꯎꯅ ꯅꯥꯀꯣꯡꯗ ꯁꯤꯡꯖꯥ ꯌꯩꯔꯔꯤ꯫ ꯉꯔꯥꯡ ꯅꯍꯥꯟꯗꯅꯤ ꯅꯨꯄꯤ ꯃꯆꯥ ꯑꯃꯅ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯈꯤꯕ꯫ ꯅꯤꯡꯐꯨ ꯉꯥꯡꯅꯔꯤ꯫ ꯋꯥꯔꯤ ꯂꯣꯏꯗ꯭ꯔꯤ ꯍꯧꯖꯤꯛꯁꯨ꯫ ꯍꯧꯖꯤꯛ ꯑꯩꯅ ꯂꯤꯖꯒꯗꯧꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯗꯦꯜꯂꯤꯒ ꯊꯪꯅꯅ ꯂꯩꯕ NCR ꯅꯦꯁꯅꯦꯜ ꯀꯦꯄꯤꯇꯦꯜ ꯔꯤꯖꯟ ꯒꯨꯔꯨꯒ꯭ꯔꯥꯝꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ꯫ ꯔꯥꯙꯤꯀꯥ ꯃꯁꯥꯒꯤ ꯆꯍꯤ 25 ꯁꯨꯔꯕꯤ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯑꯃꯅꯤ꯫ ꯃꯤꯅ ꯍꯦꯛ ꯌꯦꯡꯕꯗ ꯅꯨꯡꯁꯤ ꯃꯩꯗꯥ ꯆꯦꯟꯕ ꯅꯨꯄꯤꯅꯤ꯫ ꯑꯗꯨꯗꯁꯨ ꯅꯠꯇꯅ ꯇꯦꯅꯤꯁ ꯄ꯭ꯂꯦꯌꯔ ꯑꯃ ꯑꯣꯏꯗꯨꯅ ꯅꯦꯁꯅꯦꯜꯒꯤ ꯊꯥꯛꯇ ꯇꯣꯔꯅꯥꯃꯦꯟ ꯀꯌꯥ ꯑꯃ ꯁꯥꯟꯅꯔꯝꯃꯤ꯫ ꯑꯉꯥꯡ ꯀꯌꯥ ꯑꯃꯁꯨ ꯃꯍꯥꯛꯀꯤ ꯑꯦꯀꯥꯗꯃꯤ ꯍꯥꯡꯗꯨꯅ ꯇꯥꯛꯄꯤ ꯇꯝꯕꯤꯔꯝꯃꯤ ꯍꯥꯏꯔꯤ꯫ ꯑꯃꯔꯣꯝꯗ ꯔꯥꯙꯤꯀꯥꯒꯤ ꯃꯄꯥꯕꯨꯡ ꯗꯤꯄꯛ ꯌꯥꯗꯕ ꯆꯍꯤ ꯃꯤꯌꯥꯏ ꯆꯜꯂꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯁꯥꯒꯤ ꯆꯍꯤ 49 ꯁꯨꯔꯦ꯫ ꯚꯔꯥ ꯁꯥꯟꯗꯨꯅ ꯅꯨꯡꯉꯥꯏꯅ ꯁꯍꯔꯗ ꯂꯩꯕꯅꯤ꯫ ꯗꯤꯄꯛꯀꯤ ꯊꯥꯒꯤ ꯏꯟꯀꯝ 17 ꯂꯥꯈꯁꯅꯤ ꯍꯥꯏꯔꯤ꯫ ꯗꯤꯄꯛꯀꯤ ꯃꯤꯡꯗ ꯒꯨꯔꯨꯒ꯭ꯔꯥꯝꯗ ꯄ꯭ꯔꯣꯄꯔꯇꯤꯁ, ꯂꯝ ꯑꯃꯗꯤ ꯐꯥꯔꯝ ꯍꯥꯎꯁ ꯀꯌꯥ ꯑꯃꯁꯨ ꯂꯩ ꯍꯥꯏꯔꯤ꯫ ꯅꯨꯃꯤꯠ ꯈꯔꯅꯤꯒꯤ ꯃꯃꯥꯡꯗ ꯔꯥꯙꯤꯀꯥ ꯑꯃꯗꯤ ꯃꯍꯥꯛꯀꯤ ꯃꯄꯥꯕꯨꯡꯒꯤ ꯃꯔꯛꯇ ꯅꯤꯡꯉꯥꯏ ꯁꯪꯗꯥꯅꯕ ꯈꯔ ꯂꯩꯈꯤ꯫ ꯃꯄꯥꯕꯨꯡ ꯗꯤꯄꯛ: "ꯏꯕꯦꯝꯃ, ꯏꯄꯥ ꯅꯪꯅ ꯏꯟꯁꯇꯥꯗ ꯔꯤꯜꯁ ꯁꯦꯝꯃꯒ ꯊꯥꯒꯠꯂꯤꯕꯗꯣ ꯏꯄꯥ ꯄꯥꯝꯗꯦ꯫ ꯑꯗꯨꯒ ꯅꯪꯒꯤ ꯁ꯭ꯄꯣꯔꯠꯁ ꯑꯦꯀꯥꯗꯃꯤꯗꯨꯁꯨ ꯀ꯭ꯂꯣꯖ ꯇꯧꯅꯕ ꯇꯧ꯫ ꯏꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯅꯤ"꯫ ꯔꯥꯙꯤꯀꯥ ꯃꯄꯥꯕꯨꯡꯅ ꯍꯥꯏꯕ ꯌꯥꯈꯤꯗꯦ꯫ ꯏꯟꯁꯇꯥ ꯔꯤꯜꯁꯇ ꯅꯨꯄꯥ ꯑꯃꯒ ꯃꯍꯥꯛꯀꯤ ꯃ꯭ꯌꯨꯖꯤꯛ ꯚꯤꯗꯤꯑꯣ ꯅꯝꯕꯒꯤ ꯔꯤꯜꯁ ꯊꯥꯒꯠꯂꯛꯈꯤ꯫ ꯃꯗꯨꯒꯤ ꯔꯤꯜꯁꯇꯨ ꯎꯔꯨꯕꯗꯒꯤ ꯃꯄꯥꯕꯨꯡ ꯗꯤꯄꯛ ꯌꯥꯝꯅ ꯁꯥꯊꯤꯅ ꯁꯥꯎꯈꯤ꯫ ꯃꯆꯥꯅ ꯑꯁꯨꯛ ꯎꯁꯤꯠꯇꯕ ꯔꯥꯙꯤꯀꯥꯕꯨ ꯋꯥꯔꯛꯀꯦ ꯍꯥꯏꯕꯒꯤ ꯁꯤꯡꯅꯕ ꯑꯃ ꯂꯩꯈꯤꯕꯒꯨꯝ ꯗꯤꯄꯛꯀꯤ ꯊꯃꯣꯏꯗ ꯃꯃꯤ ꯇꯥꯈꯤ꯫ ꯅꯦꯛꯁ ꯗꯦ ꯑꯉꯟꯕ ꯑꯌꯨꯛ ꯔꯥꯙꯤꯀꯥ ꯃꯃꯥꯒꯤ ꯕꯔꯊꯗꯦ ꯅꯨꯃꯤꯠ ꯅꯤꯡꯁꯤꯡꯉꯤ꯫ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯣꯃꯣ ꯅꯣꯛꯇꯨꯅ ꯀꯤꯆꯟꯗ ꯃꯃꯥꯒꯤ ꯕ꯭ꯔꯦꯛꯐꯥꯁꯠ ꯁꯦꯝꯕꯤꯔꯤ꯫ "ꯔꯥꯙꯤꯀꯥ, ꯃꯃꯥ ꯑꯩ ꯉꯁꯤ ꯅꯪꯒꯤ ꯕꯔꯊꯗꯦ ꯑꯌꯨꯛꯁꯤꯗ ꯕ꯭ꯔꯦꯛꯐꯥꯁꯠ ꯁꯦꯝꯕꯤꯔꯒꯦꯀꯣ꯫ ꯃꯃꯥ ꯏꯁꯥꯁꯨ ꯉꯝꯗꯦ ꯍꯥꯏꯕꯅꯤꯅ"꯫ ꯊꯪꯅꯕ ꯀꯥꯗꯒꯤ ꯔꯥꯙꯤꯀꯥꯒꯤ ꯃꯃꯥꯅ ꯈꯨꯝꯂꯛꯏ, "ꯍꯣꯏ ꯍꯣꯏ ꯏꯕꯦꯝꯃ, ꯏꯃꯥ ꯏꯁꯥꯁꯨ ꯉꯝꯗꯦ ꯍꯥꯏꯕꯅꯤꯅ ꯏꯆꯥꯅ ꯈꯔ ꯇꯧꯕꯤꯔꯣ"꯫ ꯈꯪꯍꯧꯗꯅ ꯂꯥꯏꯁꯦꯟꯁ ꯒꯟ ꯑꯃꯅ ꯔꯥꯙꯤꯀꯥꯒꯤ ꯃꯃꯥꯡꯗꯒꯤ ꯅꯣꯡꯃꯩ ꯃꯔꯨ 4 ꯔꯥꯙꯤꯀꯥꯕꯨ ꯍꯥꯠꯂꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯒꯨꯝ ꯊꯪꯅ ꯅꯣꯡꯃꯩ ꯃꯔꯨ 4 ꯀꯥꯞꯁꯤꯜꯂꯛꯈꯤ꯫ ꯃꯍꯥꯛ ꯈꯨꯗꯛꯇ ꯂꯩꯃꯥꯏꯗ ꯍꯥꯏꯊꯈꯤ꯫ ꯃꯍꯥꯛꯀꯤ ꯐꯖꯔꯕ ꯃꯤꯁꯅꯥ ꯑꯅꯤ ꯑꯗꯨꯅ ꯑꯋꯥꯕ ꯆꯩꯅꯥ ꯈꯥꯡꯅ ꯑꯃꯨꯛꯇꯪ ꯋꯥꯔꯧꯅ ꯃꯍꯥꯛꯄꯨ ꯍꯥꯠꯂꯤꯕ ꯃꯤꯑꯣꯏ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯌꯦꯡꯂꯝꯈꯤ꯫ ꯔꯥꯙꯤꯀꯥꯕꯨ ꯅꯣꯡꯃꯩꯅ ꯀꯥꯞꯇꯨꯅ ꯍꯥꯠꯂꯤꯕ ꯑꯗꯨ ꯑꯇꯩ ꯀꯅꯥꯁꯨ ꯑꯣꯏꯔꯝꯗꯦ꯫ ꯃꯍꯥꯛꯄꯨ ꯍꯦꯛ ꯄꯣꯛꯆꯕ, ꯆꯥꯎꯅꯕ ꯑꯃꯗꯤ ꯁꯦꯝꯕꯤ ꯁꯥꯕꯤꯔꯛꯄ ꯃꯄꯥꯕꯨꯡ ꯗꯤꯄꯛ ꯑꯣꯏꯔꯝꯃꯤ꯫ ꯁꯥ ꯐꯥꯎꯕ ꯃꯆꯥ ꯅꯨꯡꯁꯤꯕ ꯈꯪꯉꯤ ꯍꯥꯏꯅꯔꯤꯕꯅꯤ꯫ ꯑꯁꯥꯎꯕꯒꯤ ꯃꯩꯔꯤꯅ ꯁꯥ ꯑꯣꯟꯈ꯭ꯔꯕ ꯗꯤꯄꯛ ꯒ꯭ꯌꯥꯟ ꯇꯥꯔꯛꯄꯗ ꯃꯆꯥꯅꯨꯄꯤꯒꯤ ꯏꯅ ꯄꯨꯝꯆꯣꯠ ꯆꯣꯠꯂꯕ ꯍꯛꯆꯥꯡ ꯑꯗꯨ ꯎꯔꯛꯏ꯫ ꯃꯤꯑꯣꯏꯕꯒꯤ ꯃꯤꯅꯨꯡꯁꯤ ꯃꯆꯦꯠ ꯑꯃꯅ ꯃꯍꯥꯛꯀꯤ ꯑꯁꯥꯎꯕ ꯑꯣꯜꯂꯕ ꯊꯃꯣꯏ ꯑꯗꯨ ꯉꯥꯏꯍꯥꯛꯇꯪ ꯈꯨꯗꯨꯝ ꯆꯟꯈꯤꯕꯒꯨꯝ ꯇꯧꯏ꯫ ꯃꯆꯥꯅꯨꯄꯥ ꯀꯧꯗꯨꯅ "ꯏꯕꯨꯡꯉꯣ, ꯏꯕꯨꯡꯉꯣ, ꯉꯁꯤꯁꯤ ꯗꯣꯛꯇꯔꯗ ꯄꯨꯁꯤ, ꯃꯍꯥꯛꯀꯤ ꯊꯋꯥꯏ ꯀꯟꯁꯤ"꯫ ꯃꯄꯥ ꯃꯆꯥ ꯆꯪꯗꯨꯅ ꯔꯥꯙꯤꯀꯥꯕꯨ ꯗꯣꯛꯇꯔꯗ ꯄꯨꯈꯠꯂꯤ꯫ ꯑꯗꯨꯕꯨ ꯍꯣꯁꯄꯤꯇꯥꯜ ꯌꯧꯕꯒ ꯗꯣꯛꯇꯔꯅ ꯍꯥꯏꯔꯛꯏ, "ꯑꯥꯏꯝ ꯁꯣꯔꯤ, ꯔꯥꯙꯤꯀꯥ ꯏꯖ ꯑꯣꯜꯔꯦꯗꯤ ꯗꯦꯗ"꯫ ꯗꯤꯄꯛ ꯃꯁꯥꯒꯤ ꯃꯔꯥꯜ ꯌꯥꯖꯗꯨꯅ ꯄꯨꯂꯤꯁ ꯁ꯭ꯇꯦꯁꯟꯗ ꯆꯪꯖꯈ꯭ꯔꯦ꯫ ꯋꯥꯔꯣꯏꯁꯤꯟ: ꯍꯣꯡꯂꯛꯏꯕ ꯐꯣꯟꯒꯤ ꯏꯟꯇꯔꯅꯦꯠꯀꯤ ꯌꯨꯒꯁꯤꯗ ꯖꯦꯅꯦꯔꯦꯁꯟ ꯒꯦꯞ ꯂꯩꯕꯗꯒꯤ ꯗꯤꯄꯛꯅ ꯃꯆꯥꯅꯨꯄꯤꯕꯨ ꯅꯨꯡꯁꯤꯅ ꯂꯣꯏꯅꯕ ꯍꯩꯇꯕꯒꯤꯔ, ꯂꯩꯀꯥꯏꯒꯤ ꯃꯤꯋꯥ ꯇꯥꯔꯨꯕꯗꯒꯤ, ꯅꯆꯥꯅꯨꯄꯤꯒꯤ ꯃꯔꯜ ꯆꯥꯗꯨꯅ ꯂꯩꯔꯦ ꯍꯥꯏꯔꯛꯄ ꯋꯥꯍꯩꯁꯤ ꯇꯥꯕꯗꯒꯤ ꯇꯣꯛꯁꯤꯛ ꯃꯥꯁꯀꯨꯂꯤꯅꯤꯇꯤꯗꯨꯅ ꯉꯝꯈꯤꯗꯨꯅ ꯗꯤꯄꯛ ꯁꯥ ꯑꯣꯟꯈꯤꯕ꯭ꯔꯥ? ꯑꯃꯔꯣꯝꯗ ꯔꯥꯙꯤꯀꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯗꯗꯨꯅ ꯑꯩ ꯃꯉꯥꯏꯔꯦ ꯍꯥꯏꯔ ꯆꯠꯂꯒ ꯐꯣꯟ, ꯁꯣꯁꯤꯌꯦꯜ ꯃꯤꯗꯤꯌꯥ, ꯔꯤꯜꯁꯇ ꯍꯦꯟꯅ ꯂꯨꯝꯅ ꯂꯧꯈꯤꯕ꯭ꯔꯥ? ꯃꯃꯥ ꯃꯄꯥꯅ ꯍꯥꯏꯕ ꯋꯥ ꯇꯥꯈꯤꯗꯕ ꯑꯃꯗꯤ ꯃꯈꯣꯏꯗꯒꯤ ꯃꯔꯤ ꯍꯦꯟꯅ ꯂꯥꯞꯊꯣꯔꯛꯈꯤꯕ꯭ꯔꯥ? ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯃꯃꯥ ꯃꯄꯥ, ꯃꯆꯤꯟ ꯃꯅꯥꯎ, ꯃꯔꯨꯞ ꯃꯄꯥꯡꯁꯤꯡꯒꯤ ꯃꯔꯛꯇ ꯔꯤꯂꯦꯁꯟ ꯃꯔꯤ ꯍꯦꯟꯅ ꯂꯥꯞꯊꯣꯔꯛꯏ꯫ ꯃꯌꯥꯝꯁꯨ ꯂꯥꯞꯊꯣꯔꯛꯏꯕ ꯃꯔꯝꯁꯤ ꯀꯔꯤꯅꯅꯣ ꯍꯥꯏꯕꯗꯨ ꯀꯃꯦꯟꯗ ꯄꯤꯕꯤꯔꯝꯃꯣ꯫ ꯊꯦꯡꯛ ꯌꯨ꯫